ꯗꯥꯏꯇꯤꯡ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯀꯨꯏꯔꯦꯕꯀꯣ ꯍꯌꯦꯡꯗꯒꯤꯅ ꯑꯗꯨꯝ ꯈꯜꯂꯒ ꯍꯌꯦꯡꯁꯦ ꯖꯅꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯒꯤ ꯍꯌꯦꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯒꯁ ꯌꯧꯔꯛꯀꯗꯧꯔꯦ ꯍꯧꯒꯟꯕꯒ ꯉꯝꯁꯤꯟꯕꯒꯟꯕꯒꯁꯦ ꯁꯣꯏꯕꯅꯦ ꯁꯦꯡꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯍꯥꯏꯖꯔꯕ꯭ꯔꯥ ꯆꯥꯛꯁꯤꯗ ꯍꯥꯞꯄꯒ ꯈꯪꯗꯦꯗ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯍꯦꯛꯇ ꯑꯁ ꯈꯤꯇꯪ ꯆꯥꯖꯔꯝꯃꯁꯨꯅꯦꯗꯤ ꯈꯜꯂꯛꯄꯁꯦ ꯑꯔꯦꯝꯕꯒꯤ ꯆꯥꯖꯔꯝꯃꯦ ꯁꯤꯅ ꯁꯣꯏꯕꯁꯦ ꯑꯩ ꯆꯥꯛ ꯈꯨꯆꯥꯁꯤꯒ ꯐꯝꯐꯝ ꯂꯥꯛꯐꯝꯁꯤꯒ ꯃꯥꯏ ꯄꯥꯛꯏꯁꯦ ꯁꯝꯅꯥꯁꯤꯒ ꯆꯞ ꯍꯦꯛ ꯆꯥꯅꯩꯌꯦ ꯆꯥꯛ ꯍꯥꯞꯊꯔ ꯆꯥꯒ ꯆꯥꯛ ꯌꯥꯝ ꯆꯥꯕꯤ ꯅꯣꯏꯇꯛ ꯇꯧꯕꯤ ꯇꯦꯟꯕꯪꯅꯕꯤ ꯌꯥꯝ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯃꯇꯝꯗꯣ ꯑꯗ ꯃꯥꯁꯦ ꯂꯥꯟ ꯆꯦꯟꯈꯤꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎ ꯆꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕꯒ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯒ ꯆꯥꯔꯛꯀꯦ ꯈꯔ ꯁꯤꯜꯂꯛꯑꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟ ꯏꯔꯣꯝꯕꯒ ꯑꯣꯏꯕꯁꯤꯗꯀꯣ ꯁꯨꯝ ꯆꯥꯅꯤꯡꯕꯒꯤ ꯈꯥꯃꯦꯟ ꯃꯆꯥ ꯑꯃꯁꯨ ꯄꯥꯒꯦꯗꯅ ꯏꯔꯣꯝꯕꯒ ꯑꯗꯨꯒ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯒ ꯀꯩꯅꯣꯒ ꯊꯕꯤꯒꯀꯣ ꯊꯕꯤꯒ ꯆꯤꯡꯊꯛꯀꯦ ꯇꯨꯡꯍꯟꯕꯤꯁꯦ ꯑꯣꯛꯇ꯭ꯔꯒꯗꯤ ꯂꯧꯊꯣꯛꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯄꯨꯝ ꯃꯄꯨꯝ ꯍꯦꯛꯇ ꯇꯥꯎꯔꯦ ꯍꯧꯔꯁꯦ ꯍꯧꯔꯁꯤ ꯌꯥꯝ ꯌꯥꯝꯕꯗꯤ ꯃꯥꯜꯂꯦ ꯀꯣ ꯊꯥꯡꯒꯠꯂ ꯍꯩꯊꯒꯦ ꯏꯟꯖꯥꯡ ꯌꯥꯝꯕ꯭ꯔꯥ ꯆꯥꯛꯅ ꯌꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯥꯛꯁꯨ ꯁꯥꯏꯗ ꯂꯧꯊꯣꯛꯒꯗꯕꯅꯤꯅꯦ ꯆꯥꯛ ꯆꯪꯒꯗꯕ ꯏꯟꯖꯥꯡꯅꯦꯕ ꯉꯁꯤꯁꯤ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯨꯊꯠꯂꯒ ꯂꯧꯊꯣꯛꯎꯔ ꯂꯣꯏꯔꯦ ꯏꯔꯣꯝꯕꯒ ꯉꯥ ꯑꯇꯥꯎꯕꯒꯁꯦ ꯌꯥꯝ ꯊꯤꯅ ꯀꯝꯕꯤꯅꯦꯁꯟ ꯆꯥꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛꯁꯦ ꯈꯤꯇꯪꯗꯤ ꯀꯧꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯂꯧꯔꯅꯤꯀꯣ ꯌꯦꯡꯉꯁꯤ ꯉꯥ ꯑꯇꯥꯎꯕꯕꯨꯗꯤ ꯃꯈꯥ ꯂꯩꯔꯤ ꯑꯣꯛꯇ꯭ꯔꯒ ꯂꯧꯊꯣꯛꯇꯣꯏ ꯍꯧꯔꯁꯦ ꯍꯧꯔꯒꯦ ꯀꯨꯏꯗꯅꯕ ꯀꯃꯦꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯄꯥꯔꯒꯦ ꯍꯥꯟꯅ ꯁꯤ ꯃꯍꯥꯎ ꯍꯥꯟꯅ ꯑꯝꯇ ꯂꯧꯍꯧꯒꯦ ꯏꯟꯗꯦꯔꯣ ꯏꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯉꯥ ꯍꯥꯞꯁꯤ ꯏꯅꯦ ꯁꯨꯝ ꯏꯜꯂꯒꯦ ꯉꯥꯒꯁꯦ ꯃꯀꯛ ꯃꯀꯛ ꯀꯛꯄꯅꯦ ꯉꯥ ꯑꯆꯧꯕ ꯍꯥꯞꯄꯛꯑꯒꯦ ꯑꯇꯩ ꯉꯥꯗꯪ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯍꯧꯕ ꯇꯣꯅꯤꯡꯀꯣꯛꯁꯦ ꯃꯅꯥ ꯑꯄꯥꯛꯄ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯁꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦ ꯍꯥꯎ ꯎꯃꯣꯔꯣꯛ ꯆꯤꯛꯁꯤꯔꯝꯗꯦ ꯎꯃꯣꯔꯣꯛ ꯆꯤꯛꯁꯤꯔꯝꯗꯦꯕ ꯁꯥꯗ꯭ꯔꯣ ꯑꯗ ꯃꯣꯔꯣꯛ ꯃꯥꯄꯟ ꯊꯥꯏ ꯅꯍꯥꯟꯒꯩ ꯇꯔꯦꯠ ꯍꯥꯞꯄ꯭ꯔꯣ ꯈꯤꯇꯪ ꯁꯥꯍꯜꯂꯁꯦ ꯑꯩꯈꯣꯏꯅ ꯆꯥꯏꯁꯦ ꯗꯤꯟꯅꯔꯅꯦ ꯃꯌꯥꯝ ꯗꯤꯟꯅꯔꯅꯦ ꯆꯥꯃꯁꯀ ꯌꯥꯎꯗ꯭ꯔꯦꯀꯣ ꯈꯨꯠꯅ ꯑꯃꯨꯛ ꯀꯣꯠꯂ ꯆꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯥꯕ ꯀꯩꯗꯧꯖꯔꯨꯅꯤꯒꯦꯀꯣ ꯀꯩꯅꯣ ꯆꯥꯃꯁ ꯀꯣꯠꯂ ꯋꯥꯏ ꯆꯤꯟꯅꯝ ꯆꯥꯛꯈꯨꯝꯁꯦ ꯆꯥꯎꯕꯅꯦ ꯂꯣꯏ ꯆꯥꯕ ꯂꯣꯏꯅꯈ꯭ꯔꯦꯗ ꯏꯕꯥꯅꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯃꯄꯥꯟ ꯆꯥꯒ꯭ꯔꯦ ꯉꯥ ꯊꯣꯡ ꯆꯥꯕꯕꯨꯗꯤ ꯃꯥꯏ ꯌꯣꯜꯂꯒ ꯉꯥꯔꯣ ꯆꯥꯕꯗꯤ ꯍꯥꯎꯋꯦꯀꯣ ꯊꯥꯡꯖꯤꯡꯒ ꯍꯥꯞꯄꯝꯃꯗꯤ ꯍꯥꯎꯗꯧ ꯃꯊꯪꯗ ꯃꯍꯤꯗ ꯇꯞꯄ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯀꯃꯦꯟ ꯄꯥꯡꯉꯗꯤ ꯆꯥꯛꯁꯦ ꯍꯨꯛꯄ ꯀꯥꯎꯔꯕꯅꯤꯅꯀꯣ ꯆꯥꯛꯁꯦ ꯍꯥꯟꯅ ꯒꯨꯔꯨ ꯒꯨꯔꯨ ꯆꯥꯁꯜꯂꯤꯕ ꯁꯥꯡꯗꯅꯕ ꯆꯥꯛ ꯍꯥꯞꯊꯕ ꯆꯠꯀꯅꯤꯗꯅ ꯑꯗꯨ ꯃꯇꯨꯡꯗ ꯀꯃꯦꯟ ꯄꯥꯔꯁꯦ ꯌꯥꯔꯦꯅ ꯉꯥꯗꯨ ꯈꯔ ꯌꯥꯝ ꯆꯥꯎꯅꯦ ꯁꯨꯃꯥꯏꯅ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯉꯥ ꯑꯇꯥꯎꯕꯁꯤ ꯀꯩꯁꯨ ꯍꯥꯎꯇꯕꯅꯦꯕ ꯍꯣꯏ ꯏꯔꯣꯝꯕ ꯉꯥ ꯑꯇꯥꯎꯕꯒꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯆꯥꯛ ꯆꯪꯉꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯈꯔ ꯆꯪꯁꯤꯟꯈꯤ ꯊꯕꯤꯒ ꯆꯥꯕ ꯀꯥꯎ ꯑꯩꯅ ꯇꯦꯕꯜꯁꯦ ꯁꯨꯝ ꯏꯜꯂꯒ ꯀꯩꯅꯣꯝ ꯇꯧꯅꯤ ꯑꯩꯅ ꯇꯥꯟꯅꯕ ꯋꯥ ꯑꯩꯈꯣꯏꯁꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒ ꯂꯩꯅꯤ ꯍꯥꯞꯄ ꯑꯗꯨꯝ ꯀꯥꯎꯋꯦ ꯀꯣ ꯀꯨꯏꯔꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯀꯨꯏꯔꯦ ꯁꯤꯟꯅꯗꯕ ꯌꯥꯝꯈꯤꯗ꯭ꯔꯣ ꯃꯊꯪꯗ ꯍꯥꯞꯁꯦ ꯃꯊꯪ ꯄꯥꯐꯣꯔ ꯆꯥꯔꯒ ꯀꯧ ꯀꯧꯕ ꯂꯥꯎꯕꯗꯣ
ꯁꯤꯗꯒꯤ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯏꯟꯗꯤꯌꯥꯗꯒꯤꯒ ꯆꯦꯜꯂꯤꯅꯦ ꯑꯗꯨꯒ ꯍꯥꯞꯁꯨ ꯍꯥꯞꯄꯤꯗꯦ ꯑꯗꯨꯕꯨ ꯌꯥꯕꯨ ꯌꯥꯈꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯕꯨ ꯀꯥꯎꯔꯦ ꯌꯥꯏ ꯌꯥꯗꯦ ꯍꯣꯏ ꯑꯃꯨꯛꯇ ꯁꯤꯟꯅ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯀꯣ ꯃꯩꯇꯩ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯃꯥꯜꯂꯤ ꯏꯁꯥꯒꯤ ꯚꯣꯂꯨꯝꯁꯦ ꯂꯥꯎꯠ ꯑꯣꯏꯖꯕꯒꯤ ꯑꯧ ꯑꯩ ꯈꯔ ꯑꯂꯛ ꯇꯧꯖꯕꯒꯤ ꯇꯥꯔꯦ ꯆꯥꯛꯁꯦ ꯈꯪꯉꯦꯕꯀꯣ ꯑꯣꯛꯑꯔꯣꯏ ꯍꯥꯏꯕ ꯑꯗꯣ ꯍꯥꯞꯊꯔꯨꯒꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯃꯦꯟꯇꯣ ꯄꯥꯖꯔꯛꯑꯒꯦꯕ ꯉꯥꯛꯇꯪꯒꯤ ꯆꯠꯂ ꯅꯝꯈꯤꯕ ꯃꯌꯥꯝ ꯗꯥꯏꯇꯤꯡ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯀꯨꯏꯔꯦꯕꯀꯣ ꯍꯌꯦꯡꯗꯒꯤꯅ ꯑꯗꯨꯝ ꯈꯜꯂꯒ ꯍꯌꯦꯡꯁꯦ ꯖꯅꯋꯥꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯒꯤ ꯍꯌꯦꯡꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯒꯁ ꯌꯧꯔꯛꯀꯗꯧꯔꯦ ꯑꯩꯒꯤ ꯗꯥꯏꯇꯤꯡ ꯇꯥꯟꯊꯣꯛꯑ ꯆꯠ ꯉꯝꯗꯦ ꯆꯤꯟꯁꯦ ꯆꯥꯔꯤꯒꯩ ꯑꯗꯨꯝ ꯍꯥꯎꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯁꯣꯏꯔꯤꯁꯦ ꯍꯥꯎꯇꯕꯁꯨ ꯂꯩꯇꯦꯕ ꯍꯥꯎꯒꯟꯕꯁꯤꯗ ꯑꯗꯒꯤ ꯉꯝꯁꯤꯟꯕ ꯀꯟꯕꯒ ꯍꯧꯒꯟꯕꯒ ꯉꯝꯁꯤꯟꯕ ꯀꯟꯕꯒꯁꯦ ꯁꯣꯏꯕꯅꯦ ꯑꯗꯣ ꯃꯌꯦꯡ ꯇꯥꯕꯁꯦ ꯌꯥꯝ ꯋꯥꯏꯕ ꯑꯩꯉꯣꯟꯗ ꯃꯤ ꯈꯔꯗꯤ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯗꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯕ ꯂꯩꯗꯅ ꯑꯗꯣ ꯑꯩꯗꯤ ꯃꯌꯦꯡ ꯇꯥꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯀꯨꯏꯅ ꯆꯪꯉꯦꯕ ꯃꯌꯦꯡ ꯇꯥꯕꯁꯦ ꯑꯩꯈꯣꯏꯗꯤ ꯆꯥꯔꯁꯨ ꯍꯦꯟꯒꯠꯇ꯭ꯔꯦ ꯆꯥꯗ꯭ꯔꯁꯨ ꯍꯟꯊꯗ꯭ꯔꯦ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯗꯤ ꯂꯣꯛꯇꯤ ꯂꯣꯛꯑꯅꯤꯌꯦ ꯅꯪꯒꯤ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔ ꯉꯥꯗꯨ ꯂꯦꯝꯃꯦ ꯀꯕꯒꯦ ꯑꯩ ꯉꯝꯗꯧ ꯃꯥꯜꯂꯦ ꯉꯥꯁꯤ ꯀꯩꯗꯧꯁꯤꯅꯣꯅꯦ ꯈꯗꯔ ꯅꯠꯇꯦ ꯆꯥꯕꯗ ꯀꯗꯔ ꯇꯧꯔ ꯀꯩꯗꯧꯔ ꯃꯌꯥꯝ ꯆꯥꯛꯈꯤꯗ ꯍꯥꯞꯄꯣꯛꯈꯤꯒꯦ ꯍꯥꯞꯄ꯭ꯔꯣ ꯍꯥꯞꯄ꯭ꯔꯣ ꯁꯦꯡꯅ ꯏꯀꯥꯏꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯍꯥꯏꯖꯔꯕ ꯆꯥꯛꯈꯤꯗ ꯍꯥꯞꯄꯣꯛꯈꯤꯒꯦ ꯆꯥꯋꯣꯛꯇꯕ ꯍꯥꯞꯄꯨ ꯀꯩꯗꯧꯕꯩ ꯏꯀꯥꯏꯔꯨꯅꯦꯒꯤ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯆꯥ ꯍꯥꯞꯄꯨꯔꯦꯕꯀꯣ ꯃꯃꯥꯒꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯩꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯆꯥꯛ ꯊꯝꯕꯗꯣ ꯌꯥꯝ ꯐꯔꯛ ꯇꯥꯔꯅꯤꯅꯀꯣ ꯈꯖꯤꯛꯇꯪ ꯉꯥꯏꯔꯣ ꯑꯗꯨ ꯊꯝꯕꯗꯣ ꯍꯌꯦꯡ ꯆꯔꯥ ꯐꯥꯔꯣꯏ ꯐꯔꯛꯁꯨ ꯌꯥꯝ ꯇꯥꯔꯅꯤꯅ ꯂꯣꯏ ꯍꯥꯞꯇꯣꯔꯛꯑꯦ ꯂꯣꯏ ꯍꯥꯠꯇꯣꯔꯛꯑꯦ ꯂꯣꯏ ꯉꯝꯁꯟ ꯇꯥꯔꯦ ꯄꯥꯟ ꯏꯔꯣꯝꯕꯁꯤꯒ ꯂꯣꯏ ꯉꯝꯁꯤꯜꯂꯒꯦ ꯄꯥꯟ ꯏꯔꯣꯝꯕꯁꯤꯒ ꯍꯦꯛꯇ ꯅꯣꯏꯕꯅ ꯅꯣꯏꯖꯔꯁꯅꯨ ꯅꯣꯏꯅꯤꯡꯕꯈꯩ ꯅꯣꯏꯖꯁꯅꯨ ꯀꯩꯗꯧꯅꯤ ꯈꯪꯗꯦꯗ ꯑꯗꯨꯒ ꯆꯥꯛ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯍꯦꯛꯇ ꯑꯁ ꯈꯤꯇꯪ ꯆꯥꯖꯔꯝꯃꯁꯨꯅꯦꯗꯤ ꯈꯜꯂꯛꯄꯁꯦ ꯑꯔꯦꯝꯕꯩ ꯆꯥꯖꯔꯝꯃꯦ ꯁꯤꯗ ꯁꯣꯏꯕꯁꯦ ꯑꯩ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯈꯤꯗꯣꯏꯅꯤꯀꯣ ꯆꯥꯛꯁꯪꯒꯤꯒꯦ ꯇꯧꯕꯅꯤ ꯄꯥꯕ ꯍꯧꯔꯛꯑꯒꯦ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯖꯥꯡ ꯆꯥꯔꯕꯅꯤꯅ ꯁꯧꯒ꯭ꯔꯤꯒ ꯀꯩꯅꯣ ꯄꯥꯛꯅꯝꯒꯤ ꯀꯃꯦꯟꯁꯤꯡ ꯄꯥꯔꯁꯦ ꯀꯣ ꯄꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯄꯥꯗ꯭ꯔꯤ ꯄꯥꯔꯣ ꯅꯝ ꯅꯝꯅ ꯈꯨꯝꯃꯛꯑꯒꯦ ꯆꯥꯛꯈꯣꯝ ꯅꯝ ꯅꯝꯅ ꯍꯧꯔꯛꯑꯦ ꯀꯩꯅꯣ ꯇꯧꯋꯦ ꯐꯗꯤꯒꯣꯝ ꯀꯩꯅꯣꯗꯣ ꯀꯔꯤꯕ ꯇꯨꯅꯤꯡꯈꯣꯛ ꯑꯃ ꯁꯥꯏꯕꯗꯣ ꯍꯥꯎꯋꯦ ꯑꯥ ꯑꯩ ꯑꯝꯇ ꯈꯣꯊꯍꯧꯕꯤꯒꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯕꯗ ꯊꯕꯤ ꯆꯥꯛ ꯀꯥꯎꯔꯦ ꯑꯃ ꯆꯥꯔꯤ ꯑꯃꯅꯦ ꯑꯕꯦꯝꯃ ꯋꯥꯐꯤꯁꯥ ꯃꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯦ ꯑꯅꯤꯁꯨ ꯅꯨꯡꯁꯤꯃꯜꯂꯦ ꯍꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯊꯪ ꯂꯝꯖꯤꯡꯕꯤ ꯗꯦꯂꯤ ꯄꯨꯟꯁꯤ ꯑꯁꯦꯡꯕ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯦꯠꯇꯤꯡꯗꯣ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥ ꯇꯥꯍꯟꯒꯦ ꯀꯅꯥꯅ ꯐꯥꯁ ꯇꯥꯗꯣꯏꯅꯣ ꯍꯪꯉꯦ ꯃꯃꯥ ꯇꯥꯍꯟꯒꯦ ꯆꯣ ꯅꯪ ꯆꯪꯉꯨꯔꯣ ꯆꯣ ꯇꯨꯝꯃꯨꯔꯣ ꯅꯤꯔꯃꯂꯥ ꯌꯨꯝꯅꯥꯝ ꯌꯥꯝ ꯏꯪꯉꯤ ꯍꯥꯏꯔꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯃꯥꯅ ꯉꯥꯛꯇꯪ ꯋꯥꯏꯖꯕꯅꯦ ꯋꯥꯏꯖꯕꯅꯦ ꯃꯃꯥꯅ ꯋꯥꯏꯖꯒꯦ ꯉꯥꯛꯇꯪ ꯀꯣ ꯇꯨꯝꯃꯨꯔꯣ ꯒꯨꯗ ꯉꯥꯛꯇꯪ ꯅꯥꯏꯠ ꯋꯥꯏꯖꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯄꯄꯥ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣꯁꯨ ꯃꯃꯥ ꯇꯥꯅꯤꯡꯉꯦꯕ ꯍꯩꯗꯣꯛꯀꯅꯤ ꯇꯧꯅꯤ ꯑꯗꯣꯝꯗ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯂꯣ ꯑꯗꯨꯝ ꯇꯨꯡꯂꯣꯝ ꯆꯠꯂꯣ ꯑꯣꯌꯥ ꯃꯌꯥꯝꯅꯤꯅ ꯁꯤ ꯆꯥꯈꯤꯗꯣꯏꯅꯤꯀꯣ ꯑꯩ ꯑꯃꯨꯛ ꯄꯟꯅꯤꯌꯦꯕ ꯅꯦꯛꯁꯇꯀꯣ ꯅꯦꯛꯁꯇ ꯅꯤꯔꯃꯂꯥ ꯌꯨꯝꯅꯥꯝꯅ ꯌꯝꯃꯤ ꯍꯥꯎ ꯌꯝꯃꯤ ꯍꯥꯎꯋꯦ ꯍꯥꯏꯔꯦ ꯁꯅꯥꯗꯣ ꯃꯔꯃꯣꯛꯄꯤ ꯕꯣꯕꯣꯛꯒꯤ ꯁꯅꯥ ꯃꯊꯪ ꯅꯤꯇꯥ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯔꯦ ꯌꯥꯝꯅ ꯍꯥꯎꯅꯤꯌꯦ ꯍꯥꯏꯔꯦ
hawe hawe na Method the boy so why them na nè love and like rồi au chai tu kita tatana tu pirak pani kami cari dum yeng bio cái khi bộ tháp phẩm like au phải xin like cho đấy để gì là chỉ có ấy vầm nhằm hậu tông mai lấy hay hawe cái mình lý phần là hay bộ quả mama yam hậu tông mai lấy yam thà dân lấy sao bên ngâm thuộc khare thằng chính gia này hay anh phần này không tốt cái thằng chính nhầm hawe sa thục cái là sao đi na bạc quả aslian na mangan đi thì bị chan ba combination ne mà chan ba combination ne mà thì gì hả bạn mana sana ni na khalaga leira abani binoya na hay là quả lại yam hậu vợ lại yam hậu mà thì ngạc tini mama hậu ni học chân khi mama cái khu sai đồ lùi đi yên vậy thế này khuyên bộ tháp phẩm yam mình chăn nó combo này hay mani yam sana sa su yam sang nghe đi đi tín hay mà thì mày am sẽ gặp âm ngang tini mama chăn nên bên lùi đi thằng gì sợi yam ngọc dễ hay akwai mayam na pam na ba mathel ne kana su pam de ta hai ra roi ba si mathel ge dum haw do sak chang bane ba nga le mong rồi tao mà thế nè để lính hay đấy cha khu sa gì gặp phẩm là phẩm gì gặp mai bậy đấy xăm nà gì gặp cha biết cha này cha phải học thế cha em cha bị nổi tiếng tôi bị tiền đông là biết mà nó spawn lôi cút chân cái đấy tu này nhà bác sĩ rồi cha học thế cha bây giờ phim gì cả mà thế này để lính chân nó dùng lên bầm này đấy dùng thôi là bắt đầu năm hơn bata đấy hay bạn năm sinh năm cái sau đi thằng cái kém khăn đi đi tao thùng mấy đi cái đầu bằng kém hai đấy một quả ngã chỉ đi ôi nội này hiện tôi hiện nay mềm thì ôi nè cái ở đây đâu có máy tiền si viết tài có lấy thuốc có hồ rồi bạn friend camera là nằm bấy mà thằng đẹp lấy xin ông này có thằng gì mẹ là đi à đấy hay thế anh nên thằng gì ở đâu miệt là hao tới nè trong đi em san là mình thân sẽ làm thêm hay số điện thoại em có anh đang ta xem anh nhân lại được với hậu bội gì nè thùng mà mình nên tiền bạc lên của mình nên tiền bạc mà khăn bay bạc mà nè thùng bay của mình là tiền của mình khăn là cái lẽ bay của mình là chumi rồi á anh tôi ngay behind the camera lo chala gedo comment sa namte je patro like group này oi na chai se mathang da flip te edit to ri ye na chaba yani mana je ai adu gi edit to ka ho ra flip to bu du gi ni mathang da dream I1H na hai ba ko sorry mahebi na angang ore bani na mayam gi acha pota re adu che tham set phang da gi adu ina challenge to o tin yot le mama nabu nazani full support hai thằng jing tham chết cả những tập phăng địa đâu mà hết mà thằng đó phăng ở đi tập cái nó trong mình phải chăng phải mi để tập cái mà thằng đó where is pungpongi hay quá mà thằng ấy si movie đi cái đó mang rồi cái hay si movie ở cái dân lan này một cái nó đâu mà tầm đó giờ mà dân lan trên cái bên này một cái Manipur đã Manipur giờ tới hay bà Salejata là lan Salejata đi bờ một phong tao bờ một phong đấy là đi mày sẽ đau thuộc vào tay một phong đấy là gì cảm biết tao tao suy rồi dạ rồi mà thằng ấy quay bộ tháp phong này voice star đây hay tao bên đi đã ta đi ta bên này đó cái nó đâu rồi ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯇꯛ ꯂꯧꯗꯧꯔꯒ ꯁꯦꯠꯇꯤꯡ ꯊꯣꯛꯏꯗꯅ ꯑꯗꯨ ꯇꯧꯔꯒ ꯑꯣꯇꯣꯗꯨꯗ ꯅꯠꯇ꯭ꯔꯣ ꯅꯠꯇꯤꯌꯦ ꯇꯥꯏꯗꯅ ꯃꯤ ꯇꯥꯗꯦ ꯍꯥꯟꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯍꯥꯏꯗꯣ ꯑꯣꯇꯣꯗ ꯅꯝꯃꯒ ꯏꯪꯂꯤꯁꯀ ꯆꯥꯏꯅꯤꯁꯀꯗꯨꯗ ꯆꯥꯏꯅꯤꯁꯇ ꯅꯝꯃꯣꯕ ꯑꯗꯨꯝ ꯇꯥꯕꯅꯦ ꯂꯥꯏ ꯒ꯭ꯔꯨꯟ ꯍꯥꯏꯌꯦ ꯄꯥꯛꯅꯝꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯊꯥꯡꯖꯤꯡꯗꯤ ꯃꯍꯥꯎ ꯀꯥꯎꯈ꯭ꯔꯦ ꯍꯥꯏ ꯑꯔꯣꯏꯕ ꯀꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯎꯗꯕꯗꯣ
ꯁꯤ ꯌꯥꯝ ꯊꯝꯕꯤꯒꯣ กระหนก ꯄꯥꯛꯅꯝꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯊꯥꯡꯖꯤꯡꯗꯤ ꯃꯍꯥꯎ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯁꯦ ꯂꯥꯏꯕꯨꯔꯅ โอ้จ้าการน้องใหม่จริงๆเดี๋ยวนี้ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯀꯃꯦꯟ ꯄꯥꯕꯁꯨ ꯂꯣꯏꯔꯦ ꯁꯤꯁꯤꯠ ꯅꯥꯜꯂꯦ ꯑꯗꯣ ꯉꯥꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯍꯧꯈꯤꯒꯦꯕꯀꯣ ꯃꯔꯨ ꯄꯟꯅꯤꯕ มันแต่นะ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯔ เอาเลยฉันนะสิ ꯂꯣꯏꯁꯤꯜꯂꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯆꯥꯅꯕꯁꯨ ꯂꯩꯇꯔꯦ เอาเลยเตะนะสิเดียมภาษาสักใจไทยยามภาษาเลย ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ บ๊ายบาย